Tamenglong da Ahenba security force Thajinkhre abon mai ge thokdok thijinanaba committee semkhre police personnel taraga mari suspend tawkhre athuan abon mai mihat justice phangdriba phawba asiba hakchang loroi dore ngahan Tamenglong district headquarters ta pangthokiba go to hills 2.0 da saruk yaba lakhiba Jeliong Baude gi advisor athuan abon mai bu IM ni chingnaba singna program mafamdagi phaduna puraga nongmaina kaptuna halamba adugi matung tarakpada ngasi Manipur police ke IGP ani yauba Ahenba security force Tamenglong da Thajinkhre haire athuan abon mai mihat justice phangdriba phawba asiba hakchang loroi dore ngahan masak khangdaba singna Jeliong Baude Assam Manipur and Nagaland ge hana president oiramba athuan abon mai bu nongmaina kaptuna halamba thokdok asida justice phangandriba phawba Hauzik rims ki mokta leiriba asiba hakchang lodana ba warep lore haina laikhidraba athuan abon mai ge pongna phamoiriba macheng luwang lamlaba village ke khunmi singna phongdokre atopa se phongamada athuan abon mai makokta nungthang na thomba amasung yorpak na yanduna hatbo oiram lei personnel singi mangdage phakibanina laingang na abon mai hatpani lopham thoe pastor Tamenglong headquarter ge Apollo ground chief minister yauna go to hills ki thoram pangthok lingaida faduna pukhiba athuan abon mai makokta nungthang na thomlaga amade yotpak na yanduna hatlaga palong area da hundok lamba oiram lei CM yauna saruk yariba go to hills program dage security forces mayam ge mangda abon mai bu faduna puhan kiba asina Manipur lengang na hatpani lokhom thoi haina pastor kadon bau abon mai na phongdokre athuan abon mai ge asiba haksang rims ki mokta thamba lakpada saruk yakiba pastor kadonbau na paumising da hai mihat pasing aduna chathari ba thawong ase mi masel marakta chatkadaba lichat nate chief minister lakpagi security yamna tight oidingai cherak aduda lainga ki thoram pangthok phamdage miyoi amabu pharaga halan khi bhai base laingak su mara leite haina chenba yaroi abon mai bu phaduna pukhiba se kanbina ba khunja singi maike dage police ta kayara khanna wakat labasu mateng pangbi khide maram asina mihat asida chenariba mara leiba singase athuba matamda faduna puthoktriba phawba asiba hakchang lokhiroi haina su mahakna makhata na haikhi ngahan thokiba abon mai fakhiba masung hatkiba thokdok adugi matangda phangba pauna hai abon mai mahaki angoba machugi SUV car amada tonglaga thauram pangthok phamda lakhibane maphamduda gari dagi hek kumthabaga hana nangaiduna leramba NSN IM ge kadar oiramgani chingnaba miyoi kunlomna mahakpu gypsy da inkhatna bhona ke hairiba mafam adumaktada Assam Rifles ke Manipur police ki amasung IRB ge personnel sing yengdunu laikhe masigi su mathakta abon mai ge escort oina lakhiba miyoi amabusu IM gi kadar sing aduna tamthina phuramkhe mahakpu phuba amasung abon mai fananabagi charangnaba phiba madu ubada atopa police personnel kaya marumsu mafam aduda chensilakpu ukhe adubu kadar sing aduga police personnel sing aduga wari sanabana tana personnel amatana abon mai bu kalhongnaba thabak amata lakhotpa ukhide hairiba thokdok sing asigi video footage social media da hojikti viral oire laikhidraba athuan abon mai gi machanupa arai abon mai na pause asida phongdorokpagi matungina mahaki apokpagi security guard adu laingakna thauram adu saruk yaba chalamdaida pirakhibane squad adu gi makha taba pau mahakti karimata khangdre haire amaromda athuan abon mai ge mihat asiga mari leinena semkiba joint action committee against the brutal murder of late athuan abon mai gi mihat sina ngarang numidang athengbada chief minister secretariat demand of charter kaya yauba memorandum ama pisinkhre JSC gi convener mazabung gangmai amadi secretary Matthew Sunbau Rimai anina khuyek piduna pisinkiba memorandum asina hai Jeliangrong Bogdege hanagi president oidamba abon mai asi Manipur lengakna sinba chief minister masamag yauba thoram pangthok phamdage phaduna pukhibane mahakpu miyam tinba mafam adudagi security personnel singi mamangdagi NSN IM ni chingnaba miyoi singna phaduna pukhraga palong khulda asiba hakchang oina hundok lambani haide tangdu laitaba khunai ama uhenba pamjaba amade laingak asige lobu chena thajabada natana lamdam masida khundaminari ba phurup sing punna nungsi chanana hingminaba pamba miyoi asibu yamna tamthiba mawngda hat paibase lamdam asigi yamna laibak thibane masina lamdam asigi miyamna achoba iho ama hauroknabage insinba oina thokane NSN IM na Chingi lamsing da leptana miyot minay chathaduna layraga
Karigidamak India government na peace talk tawribano haibasi miyamna hangnaragliba wahang amane. Peace talk tawrabadi mibu hektamak hatpagi ayaba pibra haibasi India government na khanghangadabane. Asigumba thawong asida JSC na khaktumin na laithokloi. Atwan abonmai gi mihat asibu JSC na akanba mawongda condemn tawwe. Loina na mihat asi yamna tamthiba mawongda nungthang na amadi yotpak na yanduna hatliba asina mihat pasing atu yamna haisingba mihat pani haiba mayek sengna taklei. Masida sunatana security force mayamgi mamangda pharaga sina hundoklamba sina karigumba makhalge lautuna laibra haiba phawba chingnadaba ngamde. Mihat asi kanana kari maramgidamak chathabano haibadu miyamda mayek sengna khangangadabane. Maram asina mihat asigi matangda senabasing phagatnaba case asi NIA da sinagadabane nungthil pobopta security forces mayamgi mamangda khulai paibasingna micham amabu phaduna pukhraga tumina yengduna lehobagidamak district asigi DC amadi SP khudakta suspend tawgadabane. Abonmai gi imung manungda matik chaba compensation pigadabane. Mara laibasing asi phaduna puthoktriba phawba asiba hakchang laukhiroi. Hairiba demand sing asi tha asigi kunmari gi Ahenba phawbada thabakta onthokdaba tarabadi JSC na wakhalon manaba civil society organization sing amadi miyamga khusamnaraga makhal makha kayagi akanba khongjang changsillaga nei. Masida thoglakpa apaphattagi tekchak pumba Manipur lengak amadi India lengak na pugadabani hainasu memorandum aduda makha tana palle. Serak asida abonmai hatpada senabasing phananaba amadi Tamenglong da miyamgi hau lakpasing laksinanaba Imphal dagi Manipur Police Commando gi masing yamlaba personnel sing Tamenglong da Thajinkhre. Personnel sing adu ngarang numidang wairam mafamduda thungduna mathau tawba haukhre. Tamenglong OC yauna personnel taraga mari suspend tawkhre. Athuan abonmai fakiba thokdok mari leinana Tamenglong Police Station gi OC Inspector Thaimai Domine Gaifunlung yauna police personnel taraga mari thabak dage suspend tawkhre. BDF ke personnel ama thabak lokthokkhre. Hiram asigi matangda ngarang numidang mari leinaba authority singna order thokkhre. Suspend tawkhraba personnel taraga mari adugi manungda manga suba Manipur Rifles ke personnel mari amasung Manipur Police ki personnel mapal yaure. Suspend tawraba manga suba IRB personnel mari adude Habildar J Namsinglung, Habildar P Dinkhetlat Panmai Rifleman, Nimbilung Gangmai amasung Rifleman, Kadithuan Police personnel tara adude Inspector Thaimai Dominic Gaifunlung, SI Lalminthang Mangte, CDO Imphal East, ASI KH Sakhamba Head Constable Wangsing, Training Loidriba Constable, Sunthuingam, Constable Maijinglung, Constable Ibungo, Constable Iravanta amasung Tamenglong District Police ke Reserve Line, Traffic talaiba Head Constable Demthuilung ne. Thabak lauthokraba BDF ki personnel adugi mamingna Ataluwang kawe Tamenglong traffic ta attest tawduna laibani haire. Marak asida Jeliangrong body gi ex-president Athuan Abonmai farga pukiba amasung hatkiba thokdok adubu thizinanaba IPS officer ahumna saba committee ama semkhre. Committee adugi chairman K Radhasyam IG intelligence oigani aduga K Kavid DIG range 2 amasung Kamai Angam Romance DIG range 4 na member oide sayol amagi manungda makhoi gi report pikhalakadabani haire.